Malemgi apunba maitai lainung lup asibu lamjing lamtak piriba nusing purelgi nunggi oiba wakalon thambirnabagidama paibongobu stage da election biraknaba nolokna ningsingjari ahal mamaktada ikoi puno ko sembiriba mapu sena thagon nazarga khungang asibu naukon biriba singu koi ibudo bendo ani busu aina tamoi nungda chena thagon jarga ngasigi athoibagi phampham langda lingsin biriba sing amadi anakpa masung arapadagi lingbiriba kwai punokpu ani kai kumnabu chari ngasi asi yamna nungaiba numit haitare khoi tongan balup sing sigi akoi thongi sing sinmi sing su ayamba tum khara lakpire haitare moigi khangai singi oiba wakhalon masung miyamda kanagadawa wahi pautak kaya masu pibigare aduga thoido hentongna miyamna so hena sakhang biraba aduga maitai ekhoi gi damaktani haibada amatang ngaiba misak amana habada haiman mathoreidaba ekhoi gi jiridi lengbirakpa oza danibu amuka hanna ina thagatsari oza dadi di sengna haragadi madi lupa koina chatuna maitai cha punapu min nakong singhan biriba pungning luksing bibiriba adugumba athoiba misak amani aduga ekhoi na tawjariba sina ngasigi leiriba khwai punamak singsibu kari kamdawna wakhan tamin nagadagi kamdaw sigena haibagi matangda tawjabani yamna khanga hidana masi mayamna takani tamgani akhoi pautak paujen pigina haibagi wafam dinate ngasi sinjariba thoram masisu tangai padana matam masida oireiba mawong mataw sida koi sin de yadadana tawdi yadabagi torokpani koina tawningdana masi pangtaw tawje habasu natti ngasigi khunai su oireiba matam sida oireiba sigi mawong mataw sigi yengarga aikoigi khunai sibu kanmada lining lambigi thawdang haibani haiba aikoigi khunai si kanmada lining lambi na lawdaba thawdang si karino sine koina khwaidi maroina khangminagadabasi ngasidi loire aikoi sim mutle imi bau laisal laktabai du oire masi kari dagi oirakhibano karai dagi haurakhibano kamdawna oirakhibano kamdawna kan matai masi kannaba pambai hairagadi aikoi kari tawsige sin sinna da panglaw du lawraga khoi mayam punjanji apun basakta mama saga chenadi tongan tongmai NGO organization kayamana Sangstan kaya amna kan na khonari adu ngasi waktu pun madi ngamde punsan masu ngamdi pun masu yadri yaroi masi phanna kan na honara su masi sung oi thoroi da bopone ayam seng na haijari sini oi thokpor masi oi thokadoi kamdau no oi thokadoi na haragadi lining lambi habase lining lambi du manaradi ne adu oi thoya moina hawru da so koi hairu da so matum da apun madi do oi jare aduna masi aikoi na yum dagi hauraga isana isabu koina masak khangba ai kari tawdagi kari tawroidagi habi matang da sungasai akangai singna wakalon mayam hom thambi kare adugi kitang sita nanda hobada haiba tare aigi dingang nei ai di leibu leitre kai akangai singna loina ngangbi gira haibi gira bangaktani na aina mu hanjan na hairu su ya dabanina ngasi koina leiriba oiriba tawriba mawong mataw singase yum amada amaga mapamasa masi manaw nu sina raktriba sina kairoi lekai da khoi kamaina minung si leinagani leinaro mapa masa nu sina ba ngamdraba mama masa nu siba ngamdraba imung dudagi aduguma misak mioi singtuna mapan tholai lekai thola khun tholaga mayam do kamai nu sina sina yadoino nu sina ba kamai porakani poraro adu kari dagi oirakibano mase mase khoi yam mathau tai somnai khoi ina lining challe haraga khoi ta madu sa khoi sana mailan pakhang malan adu ni harga maitai lining ni harga loisan mado madu de yaning de
ina lining chat le di mayam loi laung lari ba adu mana chat ka ba tau ga ma thau jang ding amata su yaw dri ngasi mai te ina lining chat ba mioi sing se ma ge yum dong tang jing biyo ba kayam ngak na chat lage na chin da gak tang ngang ga thabak di tau da ga oira kadra bai khoi lining ngasi kadai bu ko ge ba lai du chahi manga phamaga sama phamaga ina ningda lei sol lei gi adu kari oira ka doino kari la ka dagi lai du na ibu sak sa khom pora pizara ka dro lupa ma kaktang pora ga ingon da pira ka dra ba lai du ning le ga lai sol le ga aduna malem gi apun ba maite lining lup apun ma lup se ekhoi gi pandam di lining ngasi kadai bno sini ekhoi gi pandam di lai habdo ayam singna su ngasi su haijari kanagum lebi sing su adum thokir pa hangbi pa yani maitai ekhoi gi lai am bhau leiti mamang da su haija khare haujik su karam ba misak mioi amatana maitai gi lai di sini namtang puthok piro maitai ekhoi gi lai nei se sine habase ama kaktang puthok piro ma ai manga tara haijaro ama kaktang puthok piro maitai gi lai leite atopa phur kangnop ki di mayam ba leiram ba yai mado koina hairu ba yaroi ko ma gi leijabani mi gi do koina chummi na taga chumde phai pate hairu ba yadi ai gi hane yeng gi dong ai mamang takka misang gi wi panjara roi koi gi poiri apok pa hai ga dai doi kan hai ga da koi sigi thong mi sing khara ga phamina se ki mamang takta adubai na hai gi maitei khoi ge lai leite na ngasi bo warauri ai bo kai ma nga ngaw sa nga ngi si bo lai leite ha ji kai ma hai si ba na madu dai na hai jara mi di hang biro sini nang na lai leite ha do kari gi no lai tri do lai di ba mayam sing ste lai na tabraga wahang to bir question to biro sini question to ro na bi de mak tai wa du wa hok do langjin do putok saram bani kangjaram bani hangak khite aduga ai tung da ngangbi ho bane ngasi angtung khalaga yembiu ne yumda lari basana me hiare ma lai nati kamaina lai ne hai gani ma ba akoi na changjaba khuram jaba thongni jaba matamda lai do ipai bo na khurami ipai bo ngoi na hai laimren na changjaba matamda imai bi mai na hai pakang mak khuramba matamda ibudau pakang bai nai koro han ba khuramba matamda koro han bai pai bungoi na hai nopong ni to khuramba matamda koi singo nopong to ipai bungo imai bi ma pan thoi bi ai to adu di kara e khoi lai kara hari ba singo khoi matik mayai le ba punam ku simbiri ba punam ku apa nungai apa pata punam ku thaujan yen biri ba singo khoi punam mak singse maitei khoi gi di ipa ipu ta oi leiram me adu lai oina khalu ra gadi lai bu mi ga songna samna ba yabro yaro songna samna ba ya da ba lai du ba ina imung da pusala thammi du bo ai tinju lai chu roi dro adu ipa ipu oiram bagi ai ge yum da leimin na ba yari na ta ba imoi no leiri ba leimin si da bi leiri ba punga pok pa leiri lain do sana mai leiri tongan atai su mayam le yum gi manung da masing yam gre le ris ad adu gyam bala yam sing to ai na yum da lai min ri do ai tinju lai su si roi dra ba na roi dra ba aki khang dei roi dra ba adu ipa ipu oiram bagi ai koina lai min na ba yari na to chini ai koina khang min na ga da ba se ai koina wakhan ta da ba dagi yam la na khalu ba yam tam na khalu ba ki na koina chalu ba do ai koina khang da ba dagi soi bani musung lan bani haijaning e mado adu lai amaga mi amaga nangna baga mari duga ipa mapa amaga masa amaga nangna bai mari do kana na hen ge adu itara gadi lining asi kadai bu kawge sini lining hai ba se lai se chingu hai ba ma khoyum hai ba ma lai hai ba ma uhum thokna lei ko mayam lai line pal si loina pali pan madi adubu
ꯑꯃꯥꯏꯕꯤ ꯑꯃꯇꯅ ꯑꯃꯥꯏꯕ ꯑꯃꯇꯅ ꯆꯤꯡꯎ ꯈꯣꯏꯌꯨꯝꯁꯤꯡꯒꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯩꯄꯥꯎ ꯂꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯑꯃꯇ ꯍꯥꯏꯔꯣꯏ ꯆꯤꯡꯎ ꯃꯄꯥꯎ ꯈꯣꯏꯌꯨꯝ ꯃꯄꯥꯎ ꯍꯥꯏꯔꯛꯀꯅꯤ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯛꯂꯛꯄꯒ ꯃꯥꯁꯨ ꯂꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯃꯥꯏꯕꯤꯗꯨꯁꯨ ꯁꯣꯝꯗꯅ ꯂꯥꯏꯒꯤ ꯂꯥꯏꯅꯨꯡꯗ ꯆꯪꯈ꯭ꯔ ꯃꯇꯝꯗꯅ ꯉꯁꯥꯏꯒꯤ ꯆꯤꯡꯎ ꯈꯣꯏꯌꯨꯝ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯇꯝꯗꯅ ꯆꯤꯡꯎ ꯈꯣꯏꯌꯨꯝ ꯍꯥꯏꯕ ꯍꯦꯛ ꯃꯥꯡꯒꯣꯜ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯍꯨꯠ ꯂꯩꯊꯣꯔꯛꯄꯅ ꯂꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯂꯥꯏ ꯍꯥꯏꯕꯁꯦ ꯅꯥꯔꯛ ꯃꯧꯆꯣꯡꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯌꯦꯅꯥꯈꯥ ꯌꯦꯡꯒꯣꯟꯗ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯑꯃ ꯃꯊꯦꯡꯗ ꯂꯩꯔꯤꯗꯣ ꯂꯥꯏ ꯃꯣꯏ ꯎꯔꯗꯤ ꯑꯩꯈꯣꯏ ꯇꯤꯟꯖꯨꯏ ꯂꯥꯏꯆꯨꯏ ꯑꯃꯁꯨꯡ ꯉꯁꯥꯏ ꯅꯥꯕ ꯁꯤꯕ ꯇꯧꯏ ꯀꯥꯏꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯟꯕꯤꯈꯤꯗꯣ ꯃꯣꯏꯁꯤꯗ ꯂꯥꯏꯅꯦ ꯑꯩꯈꯣꯏ ꯇꯝꯅꯔꯥꯏ ꯀꯥꯏꯅ ꯉꯁꯥꯏ ꯅꯥꯔꯤꯕ ꯁꯤꯔꯤꯕ ꯌꯦꯛꯏꯕ ꯈꯪꯉꯤꯕ ꯀꯤꯔꯤꯕ ꯃꯌꯥꯝꯁꯦ ꯆꯤꯡꯎ ꯑꯃꯇ ꯈꯣꯏꯌꯨꯝ ꯑꯃꯇ ꯑꯣꯛꯅꯕꯗ ꯅꯥꯔꯦ ꯁꯤꯔꯤꯗꯤ ꯑꯩꯈꯣꯏ ꯇꯥꯔꯝꯃꯣꯏꯗ ꯇꯥꯗ꯭ꯔꯤꯀꯣ ꯉꯁꯤꯁꯨ ꯑꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯅꯤꯡꯒꯗꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯂꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯤꯡꯒꯗꯕꯁꯦ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯄꯤ ꯑꯃꯅ ꯄꯥ ꯑꯃꯅ ꯅꯣꯡꯃꯒꯤ ꯇꯧꯔꯤꯕ ꯃꯊꯧ ꯆꯠꯅ ꯂꯝꯗ ꯆꯩꯍꯤꯞ ꯆꯛꯆꯥ ꯐꯝꯕꯝ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯉꯥꯛꯅ ꯆꯠꯄꯁꯤꯅꯦꯕ ꯃꯗꯨ ꯂꯥꯏꯗꯧꯅ ꯑꯩꯈꯣꯏꯅ ꯀꯤꯅ ꯀꯣꯏꯅ ꯆꯠꯆꯕ ꯀꯗꯥꯏꯗ ꯁꯣꯏꯒꯅꯤ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯂꯥꯟꯒꯅꯤ ꯀꯔꯤꯗ ꯋꯥꯠꯍꯧꯒꯅꯤ ꯀꯔꯤꯗ ꯍꯦꯟꯒꯅꯤ ꯍꯥꯏꯅ ꯂꯥꯏꯒꯨꯝꯅ ꯀꯤꯅ ꯆꯠꯄꯗꯨꯕꯅꯦꯕ ꯂꯥꯏꯅꯤꯡ ꯍꯥꯏꯁꯦ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯕꯁꯦ ꯌꯨꯝꯕꯥꯜꯂꯣꯟꯕ ꯀꯨꯞꯅ ꯈꯪꯉꯕ ꯃꯤꯗꯣ ꯃꯗꯨ ꯀꯔꯝꯕ ꯂꯥꯏ ꯑꯃꯇꯅ ꯃꯉꯣꯟꯗ ꯌꯦꯡꯊꯤꯕ ꯉꯝꯒꯗꯒꯦꯕ ꯆꯤꯡꯎ ꯑꯃꯇꯅ ꯈꯣꯏꯌꯨꯝ ꯑꯃꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯌꯨꯝꯕꯥꯜꯂꯣꯟꯁꯤꯅꯦꯕ ꯌꯨꯝꯕꯥꯜꯂꯣꯟ ꯈꯪꯕꯁꯤꯅꯦ ꯃꯊꯧ ꯇꯥꯔꯤꯁꯦ ꯌꯨꯝꯕꯥꯜꯂꯣꯟꯁꯤꯒꯤ ꯃꯅꯨꯡꯗꯩꯗ ꯄꯨꯝꯅꯃꯛ ꯌꯥꯎꯔꯦ ꯁꯤꯗꯒꯤ ꯌꯥꯎꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦꯕ ꯌꯨꯝꯕꯥꯜꯂꯣꯟꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ngасai ayuk yahorakpadi numit tabawk sida yumbal lonsi manung yawdo kayam yang uragi dongtang nai nabiyo aina ipuroi be kari tawani kari ngangani kari chakani aigi nupi da ikha thabada in kamai loina ni kari haigani ipa ima da kamai tawani isa inau da i kamai loina ni kamai tawani kari chakani nongma de ai tawada sat tawada sina singu khoyam mathau khan ma karam karam matam dano kana kana dano to masi loi khangadi ngasai lining ai do si manung su loi yaw le to tongan ba lining hai ba malaite yumbal lon sigi manung da hari ba lining sing to punamak sing loina masak su na yaw le ba ngaktane ba aduna ai koina khwai de gen mapung phana koina khangada ba si yumbal lon sine yumbal lon je hana nai na si khoi mayam yumbal lon hana khangmin na si sigi ai gi yum da gi khangaga thogla ga di mapan thoga khoi si amaga tinaba loina yarakani yum dai di khangdan mapan thoga lamna thoga I hairuni khanguni tun di yaroi yum dagi ipa dagi ipu dagi khoi tamjaraga moi dagi pautak lauraga phangaga khoi si mapan tholaga amaga lam tholaga koina chatlaga tinaba loina yarakadoi hairak pada hojiksi matam si leitabanani ko matam si leiragadi khumba mata yaroi leiri singsi ngasi chaliba mayam de khumbam ta yaroi leiriba mayam singse pakhumam ta piba yaru ngamoi asa ekoina tori asoi bangak ta oirma ba nong an bade numita bok tori se soi da ba polam ta yauti be koina ar an bangak ta asoi simma summe na puthok pa yabam ta yaw sini ekoina tori singse aduga ko ngasai mamang thakpada panbi gi ba yawre khogi wangang loi sing nasu nupi oi be man pa oi ba ma se sik khoi pun amang ngang ri nupi oi be gi di mapuroi ba se ani suba mapuni na mi gena iswar ha ba si su khoi de oi da bra na khali kwa lai hai su nuai tre ani suba mapuni na hare hai di hai ta di tai khoi su pa ne imana ipuni ibong na liram ba wari kaya dagi kana gum ahlam sing hai birak padagi khoi su ta ba di phangjai adubo ngasi bawta ekoina khangjarak pa leijarak pa ujarak pa dagi mapuroi badu magi ani suba mapune na karamba thabak thawong na karamba thawdau na utpa yawra khangan ma yawra ge chinda khaktang haibani thabak ti kana su tawdi kamai tawdaw ni su khangdi takpi na ba su leiti luri ba bana adigi takpi na ba leita badu leiram ka su hangatra mina taktre mi singa sagi lambi de chale mi de ekoina kawrudradi ma khumoi kauradi khumakani
ꯑꯗꯨꯅ ꯍꯪꯉꯨꯔꯗꯤ ꯄꯥꯎꯈꯨꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯪꯅꯤꯡꯗꯦ ꯀꯅꯥꯁꯨ ꯊꯤꯅꯤꯡꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯤꯔꯣꯟꯁꯤꯗ ꯇꯥꯛꯀꯗꯕ ꯈꯪꯉꯤꯕ ꯃꯥꯁꯨ ꯇꯜꯂꯦ ꯀꯅꯥꯗꯨꯅ ꯃꯥꯅ ꯇꯥꯛꯎꯗꯣꯏꯁꯤꯕꯨ ꯇꯥꯕꯤꯅꯕ ꯂꯩꯇꯕ ꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯉꯁꯥꯏꯁꯨ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯁꯤꯡ ꯌꯥꯎꯏ ꯑꯩꯈꯣꯏ ꯏꯆꯥ ꯏꯋꯥꯁꯤꯡ ꯏꯄꯨꯔꯣꯏꯕꯁꯤꯡ ꯃꯑꯣꯡ ꯆꯥꯗꯕ ꯉꯥꯎꯁꯟꯅꯕ ꯀꯩꯗꯧꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯩ ꯈꯔ ꯈꯤꯇꯪ ꯃꯉꯥꯎ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯈꯟꯅ ꯆꯩꯅꯗꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅ ꯈꯥꯏꯅꯕ ꯐꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨ ꯑꯩꯒꯤ ꯃꯉꯥꯎ ꯆꯥꯗꯕ ꯋꯥꯈꯜ ꯇꯥꯗꯕ ꯏꯄꯨꯔꯣꯏꯕꯗꯣ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯅ ꯂꯥꯛꯄ ꯌꯥꯏꯕ ꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯈꯟꯅ ꯆꯩꯅꯔꯒꯗꯤ ꯃꯥ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯈꯪꯃꯤꯟꯅꯕ ꯇꯥꯏ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯉꯥꯎꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯉꯥꯎꯁꯟꯅꯔꯣꯏ ꯑꯔꯥꯟꯕꯁꯨ ꯇꯧꯔꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯗꯨꯅ ꯌꯥꯝ ꯁꯤꯡꯅ ꯍꯩꯅ ꯁꯤꯡꯅ ꯃꯥꯅ ꯋꯥꯔꯛꯈꯤꯕꯗ ꯁꯤꯒꯨꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯏꯆꯥ ꯏꯁꯨ ꯂꯣꯏꯅꯕꯗ ꯑꯩꯗꯤ ꯊꯛꯁꯤ ꯀꯥꯔꯟ ꯆꯠꯄꯗꯤ ꯈꯥꯁꯤ ꯂꯤꯂꯥꯡ ꯇꯠꯐꯗꯦ ꯍꯥꯏꯁꯦ ꯑꯩꯅ ꯏꯈꯥ ꯊꯥꯕ ꯏꯆꯥꯅꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯕꯨ ꯑꯊꯤꯕ ꯋꯥꯍꯩꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯀꯩꯗꯧꯉꯩꯗ ꯇꯧꯕꯤꯔꯣꯏꯗꯕꯅꯦꯕ ꯑꯩꯅ ꯇꯧꯔꯨꯔꯤꯕꯗꯨꯒꯤ ꯂꯃꯟ ꯄꯥꯎꯈꯨꯝ ꯃꯥꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯦꯕ ꯑꯩꯅ ꯅꯨꯡꯁꯤꯅ ꯏꯅꯥꯎꯗꯨꯗ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯧꯔꯨꯔꯗꯤ ꯑꯩ ꯇꯥꯗ ꯀꯔꯤ ꯍꯥꯏꯒꯦꯅ ꯈꯨꯝꯃꯛꯀꯅꯦꯕ ꯃꯥ ꯑꯦ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯩ ꯉꯝꯗꯦ ꯅ ꯃꯥꯁꯨ ꯀꯔꯝ ꯈꯜꯂꯛꯀꯅꯦꯕ ꯍꯧꯔꯤꯁꯦ ꯑꯩꯅ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯉꯥꯡꯗꯨꯅ ꯈꯣꯟ ꯀꯜꯂꯒ ꯑꯩꯈꯣꯏ ꯁꯥꯎꯕꯗꯤ ꯁꯤ ꯑꯉꯥꯡꯁꯤ ꯑꯣꯏꯅ ꯍꯥꯏꯅ ꯑꯩꯅ ꯀꯜꯂꯨꯔꯤꯗꯨꯗ ꯑꯩ ꯍꯥꯏꯔꯨꯔꯕ ꯑꯗꯣ ꯃꯤꯉꯣꯟꯗ ꯇꯥꯏꯅꯗꯣꯔꯤꯕꯗꯨꯁꯨ ꯁꯣꯏꯔꯤꯗꯤ ꯑꯩ ꯑꯣꯏꯗꯤ ꯑꯩꯅꯦꯕ ꯃꯗꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯤ ꯀꯗꯥꯏꯕꯨꯅꯣ ꯍꯥꯏꯔꯒꯗꯤ ꯃꯁꯤꯅꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕꯁꯤꯅꯤꯀꯣ ꯌꯨꯝꯕꯥꯂꯣꯟꯁꯤꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯉꯕ ꯏꯃꯨꯡꯗꯣ ꯀꯩꯗꯧꯉꯩꯗ ꯑꯋꯥ ꯑꯅꯥꯁꯨ ꯇꯥꯔꯣꯏ ꯑꯗꯨꯒ ꯐꯠꯇꯕꯁꯨ ꯂꯩꯔꯣꯏ ꯃꯤꯑꯣꯏꯕꯅꯤꯅ ꯄꯣꯛꯑꯗꯤ ꯁꯤꯗꯕ ꯌꯥꯗꯦ ꯄꯣꯛꯇꯅ ꯂꯩꯔꯗꯤ ꯍꯤꯡꯉꯗꯤ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯑꯁꯤꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯨꯃꯥꯏꯅꯗꯤ ꯑꯃ ꯊꯣꯛꯑꯦ ꯂꯩꯕ ꯆꯠꯅꯕꯗꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯃꯗꯨꯃꯇꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯦꯟꯗꯣꯜ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯇꯥꯟꯅ ꯇꯤꯛꯅꯔꯒ ꯑꯃꯒ ꯑꯃ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯄꯨꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅ ꯇꯤꯛꯅꯍꯧꯕ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯍꯦꯟꯒꯗꯣꯔꯦ ꯃꯇꯝ ꯊꯤꯟꯊꯔꯛꯑꯦ ꯌꯥꯔꯒꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯗꯅ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯐꯝꯃꯤꯟꯅꯔꯒ ꯁꯦꯝꯍꯧꯕ ꯏꯆꯥꯁꯤꯡ ꯁꯦꯝꯍꯧꯕ ꯑꯩꯈꯣꯏꯕꯨꯗꯤ ꯁꯤꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯁꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯝꯗ꯭ꯔꯗꯤ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯅ ꯀꯩꯔꯥꯛꯇꯣ ꯊꯥꯟꯕꯤꯔꯝꯗ꯭ꯔꯗꯤ ꯃꯣꯏ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯀꯗꯥꯏꯗ ꯀꯥꯒꯅꯤ ꯑꯗꯨ ꯈꯨꯟꯅꯥꯏꯁꯤ ꯀꯟꯖꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯊꯧꯗꯥꯡ ꯍꯥꯏꯁꯦ ꯑꯩꯒꯤ ꯌꯨꯝꯕꯥꯂꯣꯟꯁꯤꯡꯁꯤ ꯀꯨꯞꯅ ꯈꯪꯉꯕ ꯌꯨꯝꯕꯥꯂꯣꯟꯁꯤ ꯀꯨꯞꯅ ꯈꯪꯉꯕ ꯃꯄꯥ ꯃꯃꯥꯁꯤꯡꯗꯨꯅ ꯃꯆꯥ ꯃꯁꯨꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯃꯄꯥ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯒꯤ ꯃꯊꯛꯀꯤ ꯅꯨꯡꯁꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤꯕ ꯂꯥꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯐꯨꯔꯨꯞ ꯅꯨꯡꯁꯤꯕ ꯂꯥꯛꯑꯗꯤ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯥꯛꯀꯅꯤ ꯑꯩ ꯂꯩꯕꯥꯛ ꯁꯣꯏꯅ ꯀꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯑꯩꯈꯣꯏꯅ ꯀꯟꯖꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛ ꯀꯟꯕꯤꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯆꯗ꯭ꯔꯗꯤ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯅ ꯉꯥꯛꯄ ꯇꯥꯏ ꯑꯩꯅ ꯁꯦꯟꯕ ꯇꯥꯏ ꯁꯦꯟꯅꯕ ꯇꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯨꯞꯇꯁꯨ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯆꯤꯡꯊꯕ ꯅꯠꯇ꯭ꯔꯒ ꯌꯩꯊꯠꯄ ꯈꯠꯅ ꯆꯩꯅꯕ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯋꯥꯈꯜꯂꯣꯟꯗꯨ ꯄꯨꯟꯁꯤꯜꯂꯦꯔꯒ ꯀꯃꯥꯏꯅ ꯆꯠꯁꯤꯒꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡ ꯀꯥꯁꯤꯒꯦ ꯀꯅꯥꯅ ꯈꯪꯉꯤ ꯀꯅꯥꯅ ꯈꯪꯗꯦ ꯍꯥꯏꯗꯣ ꯑꯈꯪ ꯈꯪꯗ ꯄꯨꯝꯅꯃꯛꯇꯣ ꯇꯥꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯋꯥꯐꯝ ꯈꯪꯗꯕ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯒ ꯈꯪꯕꯁꯨ ꯑꯝꯇ ꯂꯩꯇꯕ ꯋꯥꯍꯪ ꯑꯃꯈꯛꯇꯪꯒ ꯊꯝꯖꯔꯝꯒꯦ
ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯗꯕ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯛꯑꯒꯗꯤ ꯂꯣꯏ ꯈꯪꯒꯅꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯅꯥꯁꯨ ꯈꯪꯉꯣꯏꯗꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯀꯥꯡꯂꯨꯞꯁꯦ ꯃꯤ ꯈꯔ ꯈꯛꯇꯅꯤ ꯌꯥꯝꯅ ꯂꯤꯛꯈ꯭ꯔꯕ ꯃꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯟꯅ ꯍꯟꯊꯅꯒ ꯈꯜꯂꯤꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯑꯩꯈꯣꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯦꯟꯕꯁꯦ ꯂꯩꯕꯥꯛ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯂꯦꯝꯗ ꯂꯩꯇꯦꯀꯣ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯍꯦꯛ ꯃꯥꯂꯦꯝꯗ ꯃꯤꯅ ꯃꯤ ꯄꯤꯛꯀꯦꯔ ꯆꯥꯎꯒꯦꯔ ꯑꯉꯥꯡꯅ ꯉꯔꯥꯡꯗ ꯄꯣꯛꯄ ꯉꯁꯤꯗ ꯄꯣꯛꯄ ꯑꯣꯏꯔꯁꯨ ꯃꯃꯤꯠ ꯇꯥꯡꯉꯁꯨ ꯃꯅꯥ ꯄꯪꯉꯁꯨ ꯃꯈꯣꯡ ꯇꯦꯛꯑꯁꯨ ꯍꯥꯏꯖꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯥꯂꯦꯝꯁꯤꯗ ꯃꯤ ꯂꯣꯏꯔꯦ ꯍꯤꯡꯕꯨ ꯍꯤꯡꯉꯗꯤ ꯃꯥꯁꯦ ꯁꯤꯗ꯭ꯔꯤꯉꯩ ꯂꯩꯔꯤꯕ ꯃꯤꯗꯣ ꯃꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯆꯠꯇꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯁꯣꯟꯗꯕ ꯑꯝꯇ ꯂꯩꯇꯦ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯁꯦ ꯃꯥꯂꯦꯝꯁꯤꯗ ꯃꯁꯤꯕꯨ ꯁꯣꯟꯗꯕ ꯃꯤ ꯑꯃꯈꯛ ꯂꯩꯇꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯂꯦꯝꯁꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯦ ꯃꯌꯥꯝ ꯌꯥꯅꯤꯡꯉꯣꯏꯀꯣ ꯁꯦ ꯌꯥꯅꯤꯡꯉꯣꯏ ꯃꯌꯥꯝꯅ ꯑꯗꯨꯕꯨ ꯌꯥꯅꯤꯡꯒꯗꯕ ꯑꯃ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯁꯤ ꯄꯨꯝꯅꯃꯛ ꯀꯞꯄꯤꯀꯣ ꯀꯞꯇ꯭ꯔꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯄꯗ ꯄꯣꯛꯂꯛꯄꯗ ꯀꯞꯇꯕ ꯑꯉꯥꯡꯗꯣ ꯍꯤꯡꯕ꯭ꯔꯣ ꯃꯁꯤꯕꯨ ꯍꯤꯡꯗꯕ꯭ꯔꯣ ꯍꯤꯡꯗꯦꯀꯣ ꯄꯣꯛꯄꯗ ꯀꯞꯇꯕ ꯑꯉꯥꯡꯁꯦ ꯍꯤꯡꯗꯕꯅꯤ ꯃꯥ ꯍꯤꯡꯗꯦ ꯁꯤ ꯃꯌꯥꯝ ꯌꯥꯅꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯄꯗ ꯃꯄꯨ ꯃꯥꯒ ꯁꯦꯅ ꯈꯥꯏꯅꯔꯛꯄꯒꯤ ꯋꯥꯔꯤꯕꯨ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯍꯦꯛ ꯐꯥꯎꯔꯛꯄꯗ ꯀꯞꯄꯤꯗꯣ ꯀꯔꯤ ꯍꯥꯏꯅ ꯀꯞꯀꯦꯕ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯉꯁꯤꯗꯤ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯀꯔꯤ ꯍꯥꯏꯅ ꯀꯞꯄꯤꯅꯣ ꯍꯨꯡ ꯑꯥꯅꯦꯕ ꯀꯞꯄꯤꯗꯣ ꯍꯨꯡꯉꯤꯗꯣ ꯑꯩꯈꯣꯏꯅ ꯍꯨꯡ ꯁꯤꯗꯕ ꯍꯥ ꯁꯤꯗꯕꯤ ꯏꯃꯥ ꯍꯥꯏꯗꯤ ꯍꯥꯏꯀꯣ ꯃꯥꯅ ꯍꯨꯡ ꯑꯥꯅ ꯍꯥꯏꯗꯣ ꯍꯨꯡ ꯑꯥꯅ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯂꯥꯏꯁꯣꯟꯁꯦ ꯃꯥ ꯁꯣꯜꯂꯒ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯑꯦ ꯃꯗꯨ ꯁꯣꯜꯍꯧꯗ꯭ꯔꯒꯗꯤ ꯃꯥ ꯍꯤꯡꯗꯦꯕ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕꯒꯤ ꯃꯄꯨ ꯃꯥꯅ ꯑꯌꯥꯕ ꯄꯤꯗꯦꯕ ꯃꯥꯂꯦꯝ ꯏꯃꯥꯅꯁꯨ ꯄꯤꯗꯦ ꯃꯄꯨ ꯃꯥꯅꯁꯨ ꯄꯤꯗꯦ ꯑꯗꯣ ꯁꯣꯜꯂꯤꯁꯦ ꯁꯤꯒꯤ ꯂꯥꯏꯁꯣꯟꯁꯦ ꯁꯣꯟꯗꯕ ꯃꯥꯂꯦꯝꯁꯤꯗ ꯃꯤ ꯑꯃꯈꯛ ꯂꯩꯔꯝꯒꯗ꯭ꯔꯅ ꯂꯩꯔꯝꯃꯣꯏꯀꯣ ꯑꯗꯨꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯦ ꯃꯥꯂꯦꯝꯁꯤꯅ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯨꯡ ꯁꯤꯗꯕ ꯍꯥ ꯁꯤꯗꯕꯤꯅ ꯇꯧꯔꯤꯁꯦ ꯁꯤ ꯍꯨꯡ ꯁꯤꯗꯕ ꯍꯥꯏꯁꯦ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯏꯁꯣꯟꯁꯦ ꯁꯣꯟꯕ ꯌꯥꯎꯒꯦꯕ ꯌꯥꯎꯗꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯅꯦꯕ ꯁꯣꯜꯂꯤꯁꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯣꯟꯁꯦ ꯄꯨꯝꯅꯃꯛ ꯁꯣꯜꯂꯦꯕ ꯀꯅꯥꯁꯨ ꯁꯣꯟꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨꯁꯦ ꯇꯦꯡꯕꯥꯟ ꯃꯄꯨꯁꯤꯗꯤ ꯑꯃꯈꯛꯇꯅꯦꯕ ꯇꯦꯡꯕꯥꯟ ꯃꯄꯨ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅꯕꯨ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕꯗꯨꯅꯕꯨ ꯃꯥꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯄꯨꯝꯅꯃꯛ ꯃꯥꯅ ꯁꯦꯝꯕꯤꯔꯛꯄꯅꯦꯕ ꯃꯄꯨ ꯃꯥꯅ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯍꯥꯟꯈꯩ ꯍꯟꯊꯗꯅ ꯄꯤꯛꯊꯠꯂꯛꯏꯁꯦ ꯑꯩꯈꯣꯏꯕꯨ ꯏꯁꯥꯕꯨ ꯏꯁꯥꯅ ꯃꯁꯛ ꯈꯪꯖꯗꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯄꯥ ꯏꯄꯨꯕꯨ ꯑꯩꯈꯣꯏꯅ ꯊꯧꯑꯣꯏꯔꯨꯗꯕ ꯃꯤꯔꯥꯏꯔꯨꯕ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯅ ꯅꯥꯊꯩꯔꯨꯕ ꯁꯤꯗꯒꯤ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯐꯝꯗ ꯇꯥꯕ ꯑꯃꯁꯨꯡ ꯑꯀꯨꯠꯄꯗ ꯑꯩꯈꯣꯏꯁꯤ ꯂꯩꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯝꯃꯤꯁꯤ ꯑꯗꯨ ꯂꯩꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯃꯤꯑꯣꯏ ꯈꯨꯠꯁꯨ ꯑꯃꯈꯛ ꯂꯩꯕꯁꯤꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯅ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯃꯥꯡꯉꯩꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯂꯩꯕꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯝꯇ ꯌꯥꯎꯈꯤꯗꯦ ꯂꯩꯈꯤꯗꯦ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯂꯥꯛꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗꯦ ꯍꯪꯉꯛꯄ ꯌꯥꯏ ꯑꯋꯥꯅ ꯑꯩꯈꯣꯏꯕꯨ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯂꯥꯟ ꯉꯝꯈꯤ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯗꯨꯁꯨ ꯃꯔꯝ ꯂꯩꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯏꯊꯤꯕ ꯄꯤꯔꯨꯅꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯨꯞꯅ ꯅꯩꯅꯔꯒꯗꯤ ꯑꯋꯥꯅ ꯑꯩꯈꯣꯏꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯨꯁꯨ ꯁꯅꯥ ꯌꯥꯏꯔꯪ ꯆꯥꯟꯒꯤ ꯋꯥꯔꯤꯗꯒꯤ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯨꯁꯨ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯒꯤ ꯃꯔꯝ ꯑꯃ ꯂꯩꯕꯗꯨꯅꯤ ꯃꯤꯅꯨ ꯂꯩꯃꯒꯤꯅꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯃꯣꯏꯁꯤ ꯃꯤꯅꯨ ꯂꯩꯃꯩꯗꯨ ꯀꯗꯥꯏꯗ ꯃꯩꯇꯩ ꯂꯩꯕꯥꯛꯇꯒꯤ ꯃꯥꯏ ꯃꯄꯥ ꯃꯄꯨꯀꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯍꯧꯈꯤꯕꯅꯤ ꯃꯥꯒꯤ ꯋꯥꯔꯤꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯈꯨꯗꯨꯝ ꯆꯟꯕ ꯂꯩꯇꯦ
ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅꯦꯕ ꯍꯥꯏꯔꯤꯕ ꯑꯋꯥꯅ ꯑꯩꯈꯣꯏꯕꯨ ꯉꯝꯒ꯭ꯔꯤꯗꯨꯁꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯔꯤꯕꯁꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯅꯖꯕꯅꯦꯕ ꯁꯤꯗꯤ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯅꯠꯇꯦꯕ ꯁꯅꯥꯔꯩꯔꯪꯆꯥ ꯂꯩꯕꯁꯤ ꯀꯅꯥꯅ ꯄꯣꯛꯄꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥꯅꯦꯕ ꯑꯗꯨ ꯃꯥꯅ ꯑꯋꯥꯗ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯨꯕꯅꯦꯕ ꯑꯗꯨꯒꯤ ꯃꯄꯥꯅ ꯂꯃꯟ ꯁꯤꯡꯕꯒꯤ ꯋꯥꯔꯤ ꯑꯀꯨꯞꯄ ꯂꯩ ꯃꯄꯥꯗ ꯂꯃꯟ ꯁꯤꯡꯕꯒꯤ ꯑꯗꯨꯅ ꯁꯤꯡꯗ ꯌꯥꯗꯕꯒꯤ ꯂꯃꯟꯗꯣ ꯃꯥꯅ ꯉꯝꯕ ꯁꯛꯈ꯭ꯔꯤꯅꯦꯕ ꯃꯄꯥꯗ ꯂꯃꯟ ꯁꯤꯡꯕꯒꯤ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈ꯭ꯔꯤꯁꯤ ꯁꯤ ꯅꯠꯇꯕꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯉꯝꯃꯣꯏ ꯀꯅꯥꯅꯁꯨ ꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯩ ꯃꯇꯝꯗꯤ ꯇꯦꯟꯁꯤꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯇꯝꯁꯤ ꯁꯥꯡꯅ ꯐꯪꯉꯒꯗꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯁꯨ ꯉꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯤ ꯋꯥꯁꯛ ꯄꯔꯩ ꯍꯟꯕ ꯍꯥꯏꯅ ꯇꯧꯔꯤꯁꯤꯁꯨ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯡꯁꯤ ꯃꯃꯥꯡ ꯊꯛꯇ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯁꯤ ꯂꯧꯔꯛꯄ ꯃꯇꯝꯗ ꯅꯝꯗꯅ ꯑꯩꯈꯣꯏꯕꯨ ꯅꯝꯐꯨꯗ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯄꯥꯝꯍꯩꯕꯒ ꯒꯨꯔꯨ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒꯟ ꯑꯅꯤꯒꯤꯁꯤꯅ ꯃꯣꯏꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯤꯗ ꯑꯩꯈꯣꯏꯕꯨ ꯋꯥꯁꯛꯍꯟꯈꯤꯕꯗꯣ ꯑꯍꯥꯟꯕꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯑꯩꯈꯣꯏꯕꯨ ꯁꯔꯤ ꯋꯥꯁꯛꯍꯜꯂꯦ ꯑꯅꯤꯁꯨꯕꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯄꯥꯡꯈꯣꯡ ꯄꯥꯏꯅ ꯑꯩꯈꯣꯏꯕꯨ ꯋꯥꯁꯛꯍꯜꯂꯦ ꯑꯍꯨꯝꯁꯨꯕꯗ ꯅꯣꯡꯈ꯭ꯔꯪ ꯅꯣꯡꯁꯥ ꯄꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯀꯣꯡꯕ ꯏꯔꯣꯡꯗ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯏꯔꯨꯞꯍꯜꯂꯒ ꯑꯩꯈꯣꯏ ꯁꯔꯤ ꯅꯃꯨꯡ ꯆꯜꯍꯜꯂꯦ ꯁꯔꯤ ꯋꯥꯁꯛꯍꯟꯕꯅꯤꯀꯣ ꯍꯥꯏꯔꯤꯕ ꯁꯔꯤ ꯋꯥꯁꯛꯁꯤꯡꯗꯣ ꯃꯇꯝ ꯁꯨꯔꯕꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯟꯗꯣꯛꯆꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯗ ꯏꯁꯥꯗ ꯑꯅꯝ ꯃꯍꯥ ꯆꯨꯗꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯁꯔꯤ ꯅꯃꯨꯡ ꯍꯟꯕ ꯍꯥꯏꯗꯤ ꯁꯔꯤ ꯋꯥꯁꯛ ꯄꯔꯩ ꯍꯟꯕ ꯍꯥꯏꯅ ꯑꯗꯨꯗ ꯁꯔꯤ ꯋꯥꯁꯛ ꯄꯔꯩ ꯆꯪꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯆꯕ ꯈꯛꯇꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯗꯨ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯕ ꯈꯣꯠꯄꯤꯕ ꯃꯌꯥꯝ ꯂꯩ ꯃꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯅꯗꯤ ꯃꯤꯡꯈꯩ ꯂꯧꯕ ꯑꯃꯁꯨꯡ ꯃꯤꯡꯈꯩ ꯄꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯁꯔꯤ ꯋꯥꯁꯛꯀꯤ ꯄꯔꯩ ꯆꯪꯈꯤꯕꯗꯣ ꯑꯗꯨꯒꯤ ꯁꯔꯤ ꯋꯥꯁꯛ ꯄꯔꯩ ꯍꯟꯗꯣꯛꯄ ꯈꯛꯇꯅꯤ ꯃꯤꯡꯈꯩ ꯄꯤꯕ ꯑꯃꯁꯨꯡ ꯃꯤꯡꯈꯩ ꯂꯧꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯒꯗꯤ ꯃꯥꯕꯨ ꯄꯣꯛꯏꯕ ꯄꯣꯛꯄꯤꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯁꯤꯡ ꯑꯗꯨ ꯈꯛꯇꯅ ꯄꯤꯕꯤꯒꯗꯧꯅꯤ ꯑꯩꯈꯣꯏꯅꯗꯤ ꯄꯤꯕ ꯉꯝꯖꯗꯦ ꯂꯧꯕꯁꯨ ꯉꯝꯗꯦ ꯄꯤꯕꯁꯨ ꯉꯝꯗꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯗꯥꯏꯗ ꯂꯥꯛꯀꯗꯒꯦꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯕꯣꯕꯣꯟꯁꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯦꯟ ꯅꯥꯔꯟ ꯄꯥꯡꯒꯟꯕꯁꯦ ꯃꯌꯥꯝꯅ ꯕꯣꯕꯣꯟ ꯃꯍꯥꯗꯦꯕꯅꯤ ꯈꯪꯅꯔꯤꯁꯦ ꯃꯥ ꯃꯁꯥꯃꯛꯀꯤ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯈꯨꯟꯊꯣꯔꯛꯄ ꯈꯨꯟꯗꯥꯔꯛꯄ ꯅꯠꯇꯦ ꯆꯍꯤ 7 ꯈꯨꯟꯇꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯥꯟꯖꯦꯡꯕ ꯂꯟꯒꯥꯏꯔꯛꯄ ꯅꯠꯇꯦ ꯆꯍꯤ 2,000 ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯥꯁꯤꯡꯅ ꯁꯣꯝꯗ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯝꯗꯝꯁꯤꯗ ꯈꯨꯟꯊꯣꯛ ꯈꯨꯟꯗꯥ ꯂꯩꯔꯛꯏ ꯃꯗꯨꯒꯤ ꯈꯨꯗꯝ ꯉꯁꯤ ꯂꯛꯈꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯊꯣꯡꯅꯥꯡ ꯃꯥꯒꯤ ꯋꯥꯔꯤ ꯈꯪꯕꯤꯔꯗꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯐꯪꯒꯅꯤ ꯃꯥ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯅꯥꯅꯣ ꯃꯥꯒꯤ ꯏꯃꯥ ꯏꯕꯦꯝ ꯑꯗꯨꯅ ꯀꯅꯥꯅꯣ ꯆꯤꯡꯖꯦꯟ ꯅꯥꯔꯟ ꯄꯥꯡꯒꯟꯕ ꯕꯣꯕꯣꯟ ꯃꯍꯥꯗꯦꯕꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯦ ꯃꯥꯅ ꯂꯧꯔꯤꯕ ꯏꯃꯥ ꯏꯕꯦꯝ ꯑꯗꯨꯅ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯈꯪꯂꯛꯄꯗ ꯃꯩꯇꯩꯅ ꯀꯔꯝꯍꯥꯏꯅ ꯁꯣꯝꯗ ꯈꯨꯟꯊꯣꯔꯛꯈꯤꯕꯩꯗꯣ ꯑꯩꯈꯣꯏ ꯃꯗꯨꯁꯨ ꯈꯪꯒꯅꯤ ꯂꯣꯏꯅꯃꯛ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯏꯕꯨꯙꯧ ꯊꯣꯡꯅꯥꯡꯁꯤ ꯆꯍꯤ 2,000 ꯃꯃꯥꯡꯗꯒꯤ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣই ꯁꯤꯗ ꯃꯩꯇꯩꯅ ꯈꯨꯟꯊꯣꯛ ꯈꯨꯟꯗꯥ ꯂꯩꯔꯤ ꯑꯗꯨꯒꯤ ꯀꯔꯥꯏꯗꯒꯤ ꯂꯥꯛꯈꯤ ꯃꯩꯇꯩꯁꯤꯡ ꯈꯨꯟꯗꯣꯔꯛꯄꯁꯦ ꯑꯗꯣ ꯈꯨꯟꯖꯥ 9 ꯈꯛ ꯁꯣꯝꯗ ꯈꯨꯟꯊꯣꯛꯑ ꯂꯩꯈꯤꯀꯣ ꯊꯣꯡꯅꯥꯡꯅ ꯂꯨꯆꯤꯡꯉꯒ ꯉꯥꯡꯉꯣꯏ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯃꯥꯅ ꯂꯝꯖꯤꯡꯕꯤ ꯂꯝꯇꯥꯛꯄꯤ ꯑꯣꯏꯔꯒ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯁꯤꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯇꯅ ꯈꯨꯟꯖꯥ 9 ꯈꯛ ꯄꯨꯊꯣꯔꯛꯏ ꯍꯥꯏꯔꯤꯕ ꯈꯨꯟꯖꯥ 9 ꯑꯗꯨ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯀꯗꯥꯏ ꯃꯐꯝꯗꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯈꯥ ꯊꯪꯕ ꯆꯤꯡꯈꯣꯡꯗꯒꯤ ꯂꯥꯡꯊ꯭ꯔꯩ ꯈꯨꯜ ꯂꯩꯇꯨꯗꯒꯤ ꯈꯨꯟꯖꯥ 9 ꯈꯛ ꯄꯨꯊꯣꯔꯛꯏꯀꯣ ꯑꯍꯤꯡ ꯑꯃꯗ ꯇꯨꯃꯤꯟꯅ ꯄꯨꯔ ꯊꯣꯛꯂꯛꯄꯅꯤ ꯀꯅꯥ ꯈꯪꯍꯜꯂꯝꯗꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤ ꯂꯩꯈꯤꯕꯅꯤ ꯂꯝꯗꯝꯁꯤ ꯀꯁꯥꯔ ꯀꯧꯔꯝꯗꯦ ꯑꯍꯥꯟꯕꯗ ꯀꯧꯔꯝꯃꯤꯁꯦ ꯄꯁꯥ ꯂꯩꯕꯥꯛ ꯍꯥꯏꯕꯅꯤꯁꯦ ꯄꯁꯥ ꯂꯩꯕꯥꯛꯇꯒꯤ ꯃꯊꯪ ꯃꯊꯪ ꯑꯣꯟꯈꯤꯕ ꯉꯛꯇꯅꯤꯀꯣ ꯄꯁꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯍꯣꯂꯣꯡ ꯍꯥꯏꯅ ꯑꯃꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯂꯥꯏꯒꯤ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪ ꯅꯤꯡꯊꯧ ꯄꯥꯟꯗꯅ ꯅꯤꯡꯊꯧ ꯀꯥꯡꯗꯅ ꯍꯥꯡꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯣꯡꯅꯥꯡ ꯏꯕꯨꯙꯧꯁꯤ ꯂꯥꯛꯑꯕ ꯃꯇꯝꯗ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤꯕꯅꯤ ꯉꯥꯡꯉꯣꯏ ꯂꯦꯝꯕꯤꯒꯤ ꯑꯅꯤꯁꯤꯅ ꯅꯤꯡꯊꯧ ꯂꯩꯃ ꯑꯣꯏꯗꯅ ꯃꯣꯏ ꯑꯅꯤꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯉꯁꯤ ꯕꯣꯕꯣꯟ ꯃꯍꯥꯗꯦꯕ ꯍꯥꯏꯔꯤꯕ ꯆꯤꯡꯖꯦꯟ ꯅꯥꯔꯟ ꯄꯥꯡꯒꯟꯕ ꯍꯥꯏꯁꯦ ꯃꯥꯅ ꯂꯧꯔꯤꯕ ꯏꯃꯥ ꯏꯕꯦꯝ ꯑꯁꯦ ꯃꯣꯏꯅꯤꯅ ꯊꯣꯡꯅꯥꯡ ꯐꯩꯇ꯭ꯔꯤꯛ ꯆꯅꯨ ꯂꯩꯔꯤ ꯂꯩꯁꯪ ꯈꯣꯝꯕꯤ ꯍꯥꯏꯁꯦ ꯃꯣꯏ ꯑꯅꯤꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯊꯩꯕꯣꯡ ꯃꯣꯟꯊꯩꯒꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯅꯣ ꯉꯁꯤ ꯉꯔꯥꯡꯒꯤꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯕ ꯈꯪꯉꯨꯗꯕꯒꯤ ꯃꯗꯨꯒꯤ ꯑꯩꯅ
ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪꯗꯤ ꯄꯟꯖꯔꯝꯒꯦꯀꯣ ꯑꯍꯥꯟꯕꯗꯀꯣ ꯑꯇꯩꯗꯤ ꯁꯨꯅ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯀꯨꯟꯊꯣꯛ ꯈꯨꯟꯗꯥꯔꯛꯄꯗ ꯑꯍꯥꯟꯕ ꯈꯨꯟꯗꯥꯔꯛꯄꯗ ꯂꯈꯤꯄꯨꯔꯁꯤꯃ ꯑꯍꯥꯟꯕ ꯀꯨꯟꯊꯣꯛꯂꯛꯄꯗ ꯌꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯖꯣꯔꯥꯒꯨꯜꯂꯟ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯑꯃ ꯑꯍꯨꯝ ꯁꯨꯕꯗ ꯁꯦꯂꯨꯅ ꯍꯥꯏꯔꯤꯁꯤꯃ ꯁꯤꯃ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯈꯨꯟꯗꯥ ꯑꯍꯥꯟꯕꯅꯤ ꯑꯗꯨ ꯈꯨꯜ ꯑꯇꯩ ꯃꯔꯤ ꯑꯃꯒ ꯂꯩꯔꯤ ꯈꯨꯟ ꯇꯔꯦꯠꯅꯤꯀꯣ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯡꯗꯨ ꯈꯨꯟꯖꯪ ꯇꯔꯦꯠꯇꯨꯒꯤ ꯃꯃꯤꯡ ꯑꯃꯨꯛꯇꯪ ꯑꯩ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯃꯌꯥꯝꯗ ꯃꯋꯥꯡ ꯍꯥꯏꯕ ꯈꯨꯜ ꯑꯃꯅꯤ ꯑꯪꯄ ꯍꯥꯏꯕ ꯈꯨꯜ ꯑꯃꯅꯤ ꯁꯦꯂꯤꯡꯄ ꯍꯥꯏꯕ ꯈꯨꯜ ꯑꯃꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯆꯤꯂꯥꯡ ꯍꯥꯏꯕ ꯈꯨꯜ ꯑꯃꯅꯤ ꯑꯗꯨꯒ ꯋꯥꯡꯄꯜ ꯍꯥꯏꯕ ꯈꯨꯜ ꯑꯃꯅꯤ ꯑꯗꯒꯤ ꯂꯣꯂꯥꯡ ꯍꯥꯏꯕ ꯈꯨꯜ ꯑꯃꯅꯤ ꯑꯣꯏꯅꯝ ꯍꯥꯏꯕ ꯈꯨꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯈꯨꯟ ꯇꯔꯦꯠꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛꯇꯒꯤ ꯊꯣꯛꯂꯛꯑꯒ ꯊꯣꯡꯅꯥꯡ ꯅꯤꯡꯊꯧꯅ ꯄꯨꯊꯣꯔꯛꯑꯒ ꯁꯣꯝꯗ ꯈꯨꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯌꯥꯝꯅ ꯂꯤꯔꯕ ꯀꯨꯏꯔꯕ ꯉꯜꯂꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯇꯨꯀꯨ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯨꯟꯅ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯇꯨꯀꯨꯁꯤ ꯄꯨꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯨ ꯀꯅꯥꯅꯣ ꯉꯁꯥꯏꯒꯤ ꯉꯥꯡꯑꯣꯏꯂꯦꯝꯕꯤ ꯍꯥꯏꯔꯤꯗꯨꯅꯤ ꯐꯧꯑꯣꯏꯕꯤꯒꯤ ꯁꯥꯌꯣꯜ ꯂꯥꯡꯕꯅꯤ ꯃꯥꯁꯤ ꯃꯥꯅ ꯄꯨꯕꯅꯤ ꯑꯗꯨꯅ ꯇꯨꯀꯨ ꯍꯥꯏꯕ ꯈꯨꯟꯁꯦ ꯃꯁꯤꯗꯕꯨ ꯂꯥꯛꯑꯕ ꯆꯪꯉꯕ ꯌꯨꯝꯗꯥꯔꯕ ꯁꯤꯗꯕꯨ ꯈꯨꯜꯂꯤꯡꯗꯅ ꯌꯨꯝꯂꯩ ꯀꯔꯤ ꯌꯨꯝ ꯀꯩ ꯂꯤꯡ ꯂꯩꯔꯤꯕ ꯃꯤꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯅꯤ ꯃꯥ ꯑꯗꯨꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯩꯔꯝꯕꯒ ꯍꯧꯖꯤꯛꯀ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯈꯦꯠꯅꯔꯛꯏꯁꯤ ꯀꯔꯤꯒꯤ ꯉꯁꯥꯏ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏꯅ ꯇꯤꯟꯊꯤ ꯂꯥꯏ ꯊꯤꯔꯛꯇꯕꯗꯒꯤ ꯏꯄꯥ ꯏꯄꯨ ꯊꯤꯔꯛꯇꯕ ꯃꯤꯔꯥꯏꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯥꯡꯕꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯔꯛꯄꯅꯤ ꯁꯤꯕꯨ ꯏꯄꯥ ꯏꯄꯨ ꯃꯁꯛ ꯈꯪꯅ ꯑꯩꯈꯣꯏꯅ ꯇꯤꯟꯊꯤ ꯂꯥꯏ ꯊꯤꯔꯒ ꯃꯣꯏꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯇꯧꯔꯒꯗꯤ ꯈꯨꯜ ꯑꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯡꯆꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯀꯥꯕ ꯑꯣꯏꯔꯛꯀꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯌꯥꯝꯅꯁꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯌꯥꯝꯅ ꯊꯧꯖꯥꯟꯕꯤꯕ ꯃꯐꯝꯅꯤ ꯈꯨꯜ ꯑꯁꯦ ꯁꯤꯒꯤ ꯑꯣꯏꯕ ꯆꯤꯡꯎ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯤꯕꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯡꯅ ꯉꯥꯡꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯒꯗꯕ ꯊꯧꯔꯝ ꯑꯃꯈꯛꯅ ꯅꯣꯡꯆꯨꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯅ ꯆꯠꯂꯒ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯟꯒꯗꯣꯔꯤꯕꯅꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯉꯥꯛꯀꯗꯣꯔꯤꯅꯤ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯆꯥꯁꯤꯡꯁꯤꯅ ꯃꯩꯇꯩ ꯂꯩꯕꯥꯛ ꯉꯥꯛ ꯉꯝꯃꯣꯏ ꯀꯟꯕ ꯉꯝꯃꯣꯏꯀꯣ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯄꯨꯡꯐꯝ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯀꯗꯣꯔꯦ ꯑꯩꯈꯣꯏ ꯍꯌꯦꯡꯅ ꯉꯥꯏꯔꯦ ꯅꯣꯡꯆꯨꯞꯇ ꯂꯩꯔꯤꯕ ꯆꯣꯏꯅ ꯇꯥꯔꯕ ꯃꯩꯇꯩ ꯏꯆꯥꯁꯤꯡꯁꯤꯅ ꯈꯣꯝꯖꯟ ꯇꯥꯁꯜꯂꯒ ꯃꯁꯤꯅ ꯈꯣꯡꯒꯥꯔꯒ ꯃꯩꯇꯩ ꯂꯩꯕꯥꯛꯄꯨ ꯀꯟꯒꯗꯣꯔꯤꯅꯤꯀꯣ ꯁꯤꯃ ꯈꯛꯇꯪꯗꯤ ꯃꯌꯥꯝꯗꯒꯤ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯅꯁꯨ ꯂꯦꯡꯗꯕ ꯈꯨꯗꯝꯅꯤ ꯑꯗꯨ ꯆꯤꯡꯎ ꯈꯨꯌꯨꯝ ꯊꯣꯛꯆꯠꯅꯁꯨ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯏꯕꯨꯙꯧ ꯊꯣꯡꯅꯥꯡꯁꯤꯅ ꯈꯨꯡꯒꯪ ꯇꯔꯦꯠꯇꯨ ꯄꯨꯊꯣꯛꯑꯒ ꯁꯣꯝꯗ ꯊꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯑꯀꯨꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯆꯥꯎꯔꯥꯛꯄ ꯈꯤꯇꯪ ꯍꯥꯏꯖꯔꯕꯗ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯤꯟꯊꯤ ꯂꯥꯏ ꯊꯤꯒꯗꯧꯔꯤꯕ ꯇꯤꯟꯊꯣꯡ ꯂꯥꯏꯊꯣꯡ ꯑꯩꯈꯣই ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡ ꯈꯪꯅ ꯄꯣꯠꯇꯣ ꯃꯔꯝ ꯈꯪꯅ ꯆꯠꯀꯗꯧꯔꯤꯁꯤ ꯀꯅꯥꯅꯣ ꯅꯣꯡꯆꯨꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅꯦ ꯅꯣꯡꯆꯨꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯀꯜꯂꯨꯗ꯭ꯔꯒꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯜꯂꯨ ꯉꯝꯃꯣꯏ ꯃꯥꯡꯒꯤꯅꯤ ꯁꯤꯃꯗꯤ ꯄꯨꯋꯥꯔꯤꯅ ꯂꯦꯡꯗꯕ ꯈꯨꯗꯝꯅꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯩꯈꯣই ꯄꯣꯌꯥꯕꯨ ꯅꯩꯅꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯂꯩꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯈꯣꯡꯒꯥ ꯑꯍꯨꯝꯂꯛ ꯂꯩꯕꯅꯤ ꯑꯍꯥꯟꯕ ꯈꯣꯡꯒꯥꯕ ꯈꯔ ꯋꯥꯒꯅꯤ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝ ꯌꯧꯒꯅꯤ ꯑꯅꯤꯁꯨꯕ ꯈꯣꯡꯒꯥꯕ ꯂꯃꯈꯥꯡꯗ ꯈꯥꯏꯕꯣꯛ ꯑꯃ ꯍꯧꯒꯅꯤ ꯈꯥꯏꯕꯣꯛ ꯑꯃ ꯃꯔꯝ ꯂꯝꯂꯦꯟ ꯌꯧꯈꯤꯅꯤ ꯑꯍꯨꯝꯁꯨꯕ ꯈꯣꯡꯒꯥꯕ ꯕꯣꯕꯣꯟ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯛꯅ ꯇꯨꯝꯅ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯅꯣꯡꯆꯨꯞꯇ ꯂꯩꯔꯤꯕ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕꯤꯔꯒ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯕꯨ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯑꯩꯒꯤ ꯐꯨꯔꯨꯞꯁꯤꯕꯨ ꯀꯃꯥꯏꯅ ꯀꯜꯍꯧꯁꯤꯒꯦ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒꯗꯤ ꯀꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦꯀꯣ ꯑꯩꯁꯦ ꯏꯁꯥꯒꯤ ꯇꯧꯐꯗ꯭ꯔꯕ ꯍꯦꯟꯐꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ ꯈꯜꯂꯒ ꯏꯁꯥꯅ ꯑꯃꯨꯛꯇꯪ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂ ꯇꯥꯟꯅ ꯇꯤꯟꯅꯗꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕꯁꯤꯡꯗꯣ ꯊꯧꯗꯥꯡꯁꯤꯡꯗꯨ ꯄꯨꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯐꯝꯗ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯅꯠꯇꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩꯆꯥꯁꯤꯡꯁꯨꯅꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯣꯠꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯃꯩꯇꯩ ꯂꯩꯕꯥꯛ ꯊꯥꯗꯣꯛꯑꯝꯃꯒ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇ ꯁꯣꯝꯗ ꯆꯦꯟ ꯆꯣꯡꯅ ꯃꯌꯥꯝꯒ ꯄꯨꯟꯅꯅꯕ ꯑꯃꯁꯨꯡ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ
ꯉꯁꯥꯏꯒꯤ ꯊꯕꯛꯅꯅꯤ ꯋꯥꯔꯤꯅꯅꯤ ꯌꯥꯗꯕ ꯁꯦꯝꯒꯗꯕ ꯃꯐꯝꯗ ꯁꯦꯝꯍꯧꯗ꯭ꯔꯒ ꯁꯦꯝꯃꯣꯏꯗꯕ ꯃꯐꯝꯗ ꯁꯦꯝꯃꯨ ꯀꯩꯗꯧꯔꯗꯣꯏꯅꯣꯕ ꯍꯦꯟꯅ ꯂꯩ ꯀꯨꯞꯄ ꯂꯩ ꯍꯥꯏꯔꯤꯕ ngasi khun taret hongiba mafam da hojiksu chatlaga yengoba ni uba yani kanagumda changa leiba yadi mafam duda ningde macha changba yadi mayang pangan changba yadi atopa mitop changba yadi only mata changba cha maitai ga haw khatang yai hojik paliba ningthau aida chief minister gi thak phausidida mafam duda gari thawraba horon khonga chatpa yadi mafam duda kanagum mamtana flex chingkhatpa yadi madudabu flex chingkhalurba minister natagana kari kari ata angam mathau hai tare phamlai bado ma tha hom de suin heloi magi pham reng down to gibra pham ta gibra natraga magi thawai mang bra ma suidab hariba pham chatuki matik lu bani ko aduki matik lu ba ngasi bok ta sahi lising kaya dagi le se lan ma sing khang dagi to ri harim pham se lan amuk te yobu ngam dawam pham ni mai sing nung sin achang mai yobu ngam daba hai tare tam thi bana chang mangam dawam pham ni koina ahan ma leirami mafam se adudagi khoi sim thoglakhi bani haurakhi bani adu leibaduna bo ngasai chai tare khoi lanjen ba langai bida khoi meitai leihi bani adugi matung illa khoi mi leina somna som mayam je mari mari loi langna ki bangaktane hana leirami ko hariba ina hariba khunjing sin chatlaga mutang thaina gi ariba posak sing kari ge laipak to phajana khoina thi humna tes rogadi mada soina phangani khudam changdam chen bam ta yaroi da poto thaina khun darami haiba se koina leirami haiba se hojing mang raga su mafam dudi khoi lengba yaroi tan mi le adugi matamda da khunthora ki khundara ki ba masa manau masa masu magi maroi manau mayam sing do sahi kayam leini tabang minan leitana bo mang ure sirure khoi singje hojing nau na muloi pongna ra bani maramdi ireibak iramdam zik kan na ba gidong ta lain do sana mai na thongnang ming tho laure dong thongnang saktam laure khoi si lot la thambiram bani ngasai yum kumgang tare to yek tare ki mi ne yek tare ne puthomis adugi sadanong da somda le hauri ba thairaga thaname ba ko anda koina tawristi lining gi damang ta nate ai ku gi mi sang khomaga ai asobo ige ai phamnai bo ige ai makong maru ige haiba nate irei bak iram dam kanaba ai gi phurup kanglup se kannaba gi damang ta ai koina angam thaudang kitang pujaba khakta ne kana ko mana wakhal lana khanbiba onana haibiba lana sandopi pautokpiba yam lei mato yare gadi tawbi dana bai haijari akoi angam banati aheiba nati akhang masunati akoi na khangjari ujari ba khaji khak to wakhalon mana bakra punchana raga tuk sami na jab khaktani taibang mi to akhang makana legi aheiba kana legi ngangi ba aise aina ngangi ji khon suna konthok suna ngang ba hiteba isagi lon isana suna khangdri lon chuna khangdaba ngang ba phajana haitaba si angang natro angang oiriba ina kari no khangmo doisibo aduni ngasi lebe khoisi kharam ai mangai re haiba sing ai puya paba wari khangba ai mangai re muktana law tori mana khangni kari nga kari khangi ki mana ngangi dam tang mun na tabiyo magi maron nataba kaya khak yawge na seli ba phido ma masak khangdi imai ben seli su phane ai kamai phane ai du kari hain thola ino panik adumadi wahan tok kaino maitai lon nadi wa amagi wahan tok loi lei seli ba khudai to kari gidam ta khudai korino phaijo mai se khoi gi lon ni phaijo mai se phaina jom lau sele phaijo mai akoi mang yeb gunja kaina gunja idu ba khoi lon panik ga di wahan tok leite meaning leite phayet har di lei imai ben seli ji phai phi se phai bai chet pane phayet hai bani khu da taira ga na pa sele na khudai hai bani phaina jom sele na phaijo mai bani khong no kaw sele na khong kaw hai bani khongrau ido khong kaw sele na aksang je phun na le na phurit lai bani akhoi gi amta leite wat pa leite mi maron dagi kaisu tang ningai leite akhoi de mi na tamgi badi yai tangi badi yai akhoi gi pot kaisu awat pa leite ipa ibu sing akhoi pukai lengai de chona thambirami akhoi na season ba hitaba lokthok pa hitaba aduna akhoi manghal lei bani ai gi pot leine le kari gi mi pot lauru doino ai pot de season bi draga akhoi na ado hairo daga anjing na mai akhoi gi kari leike mingo de tang de akhoi hingba ngam gadrai dudi kari haina khomdoi khoi bo magi mayum de lejari pot to mana season ba hitraga adu haira idu kari haina khoi pa khom pi doi no
ꯑꯗꯣ ꯍꯥꯏꯔꯨꯔꯁꯨ ꯏꯊꯛ ꯊꯣꯡꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨ ꯈꯟꯅꯕꯁꯨ ꯉꯝꯖꯗꯦ ꯆꯩꯅꯕꯁꯨ ꯉꯝꯖꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩ ꯑꯃꯅꯤꯒ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨ ꯃꯥꯅ ꯂꯧꯕꯤꯗꯕꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯪꯒꯠꯅ ꯉꯥꯡꯉꯨꯕꯁꯨ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯏꯊꯛ ꯊꯣꯡꯕꯅꯤꯅ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯑꯣꯏꯅ ꯇꯥꯔꯣꯏꯅ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯎꯗꯕ ꯋꯥꯅꯤꯅ ꯁꯨꯝ ꯌꯦꯠꯂꯒ ꯀꯔꯤ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗꯣꯏꯅꯣ ꯑꯗꯨꯗꯤ ꯃꯥ ꯑꯩ ꯐꯨꯅꯕ ꯅꯠꯇꯅ ꯀꯩꯁꯨ ꯂꯩꯇꯦ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯗꯨ ꯐꯨꯅꯔꯗꯤ ꯍꯥꯠꯅꯔꯗꯤ ꯃꯥ ꯑꯩꯗ ꯅꯠꯇ꯭ꯔ ꯃꯥꯡꯖꯔꯤꯁꯦ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯔꯁꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤꯡ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯌꯥꯝꯁꯤꯡꯁꯤ ꯑꯃꯇꯪ ꯇꯥꯁꯟꯗꯅ ꯈꯣꯝꯖꯤꯟꯗꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯩꯗ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯖꯔꯤꯕ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯏꯁꯥꯒꯤ ꯏꯅꯥ ꯆꯠꯆꯕꯅꯤ ꯑꯩꯒꯤ ꯏꯄꯥꯗꯨ ꯏꯄꯥ ꯀꯧꯖꯒꯦ ꯏꯃꯥꯗꯤ ꯏꯃꯥ ꯀꯧꯖꯒꯦ ꯌꯨꯝꯗꯨꯒꯤ ꯃꯄꯨ ꯑꯩꯅ ꯁꯨꯝ ꯑꯣꯏꯖꯒꯦ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯈꯨꯟꯗ ꯂꯩꯔꯤꯕ ꯑꯩ ꯀꯧꯅ ꯉꯥꯡꯅ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯔꯥꯃꯀ꯭ꯔꯤꯁꯅ ꯉꯁꯥꯏꯗ ꯍꯥꯏꯕ ꯔꯥꯃꯀ꯭ꯔꯤꯁꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯕꯨꯅ ꯍꯟꯕꯅꯤ ꯂꯥꯏꯅꯤ ꯑꯩꯈꯣꯏꯅ ꯈꯨꯔꯝꯕ ꯆꯪꯕꯗ ꯃꯉꯣꯟꯗ ꯀꯩꯁꯨ ꯌꯥꯗꯕ ꯂꯩꯇꯦ ꯑꯂꯥꯗ ꯈꯨꯔꯝꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯖꯤꯁꯨꯗ ꯈꯨꯔꯝꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯁꯝꯅ ꯕꯥꯃꯣꯟꯅ ꯊꯣꯡꯉ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯎꯅ ꯊꯣꯡꯕ ꯃꯌꯥꯡꯅ ꯊꯣꯡꯕꯗꯤ ꯆꯥꯔꯒ ꯃꯥꯅ ꯊꯣꯡꯕꯗꯤ ꯀꯔꯤ ꯃꯥꯁꯨ ꯃꯤ ꯅꯠꯇ꯭ꯔꯣ ꯃꯥꯁꯨ ꯃꯩꯇꯩ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯌꯥꯝ ꯐꯠꯇꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯩꯈꯜ ꯑꯃ ꯊꯝꯕꯗꯧꯅ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯌꯥꯔꯒꯗꯤ ꯏꯄꯥ ꯏꯄꯜꯁꯤꯡ ꯑꯈꯪ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯤꯅ ꯃꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯒ ꯇꯨꯡꯗ ꯍꯧꯔꯤꯕ ꯏꯆꯥ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯗ ꯏꯆꯥꯖꯥꯡ ꯏꯁꯨꯖꯥꯡ ꯅꯣꯏꯅ ꯁꯤ ꯇꯧꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯃꯣꯏꯅ ꯑꯐ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥꯗꯨ ꯄꯤꯕꯤꯔꯛꯑꯒ ꯃꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯆꯍꯧꯒꯗꯣꯏ ꯈꯪꯖꯍꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕ ꯃꯌꯥꯝꯁꯤꯡꯗꯨ ꯏꯄꯥ ꯏꯄꯥ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯗꯨꯒꯨꯝꯕ ꯑꯐꯕ ꯃꯃꯜ ꯌꯥꯝꯕ ꯄꯥꯎꯇꯥꯛ ꯀꯌꯥꯗꯨ ꯄꯤꯕꯤꯔꯒ ꯃꯗꯨꯒꯤ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯅ ꯑꯉꯥꯡ ꯑꯃ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯦꯟ ꯆꯣꯡꯅ ꯀꯣꯏꯅ ꯁꯤꯟꯊꯥꯖꯕ ꯆꯤꯟ ꯄꯥꯡꯖꯕ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯔꯝꯕꯪ ꯊꯜ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯍꯟꯗꯨ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯆꯠꯇ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯎ ꯂꯩꯇꯕ ꯃꯐꯝꯗ ꯀꯦꯡꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏꯗꯣ ꯁꯅꯥ ꯂꯩꯇꯕꯗ ꯌꯥꯡꯒꯪꯅ ꯃꯍꯨꯠ ꯁꯤꯜꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯆꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯈꯪꯗꯅ ꯍꯩꯗꯅ ꯑꯩꯈꯣꯏꯅ ꯆꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯟ ꯑꯗꯩ ꯉꯁꯤꯒꯤ ꯂꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯅ ꯂꯨꯞꯀꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯑꯩꯈꯣꯏꯁꯤꯡꯁꯤ ꯑꯃꯒ ꯑꯃꯒ ꯄꯨꯟꯁꯤꯟꯅꯔꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯀꯝꯗꯧꯔꯒ ꯈꯨꯟꯅꯥꯏꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯐꯅꯅꯕ ꯀꯃꯥꯏꯅ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯒ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯋꯥꯈꯜꯂꯣꯟ ꯂꯧꯁꯤꯡ ꯇꯦꯡꯕꯥꯡꯅꯔꯒ ꯃꯗꯨ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄꯗ ꯈ꯭ꯋꯥꯏ ꯇꯔꯥꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯒꯤ ꯋꯥ ꯉꯥꯡꯕꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ